नुपा अमा ओइबगी पामजब नुपीदा उनसे हाइना मतम थाख्रबनिना पुंगफमदु यौरकपा ngaibada masado leifam khanglamde संगोई मचीद ममानब अनीदुना ताउमैगा वरी सारिदो नाकोंग अमदा तारगा अमदा थादोकपसु नत्ते नाकोंग अनीमक पंखिबा मिसक अमगोम सकफम होंगदा मोंद्रंग अमदा लेरि ताउमै मागे मतौदा तौरिसि यंग नुंगसिबदा ngauरिबा काइदुनि नमानबसे डेविडना माई खुंगाउसे हम साथीबनि कका स्कूल लाइफ दे ओइदुनि होजिफाउ केम मयेंग तादा माले लाकपना फतवारी याउसलकले थमोई सेंगना पामजना नुंगसिबा हाइदो सी ओइदुनि मागिसे नुपीना याबिदबा ओइदुनि यारमदना कोइनरम्बो ओइरदि नोंग फादोक्तसु खतनबा हाइबम लाकनि होइनि ब्रो अदुगा ओइदि पुंखाइ खुदिंग बाइगा पिनदोइजानि ताउमै खाबैदो ओतना फना दुम नुंगाइरिने नोइगि वारिसे कका अइसु मरक अमा नुपी अमा वारि सनरमे मथवाइ हेक नुंगाइरगना फजना वारि सरगनि हेक साउनिंगलगना इंथि नुंगाइना खुमैदुनि अदै मतम जाना मेसेज का हलौद्रबा अदुम बाइ ngakतने हैरक्तोइसे लाकपना हैरकपनि डेविडना नंगी अमा संबुल वांगना पुनबिदु नत्रो होय 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 अदु नुपीदुनि कका असि नुपीसे सकरोइबि काकपनि मिसम मसेते तोकनो हाइनबदा थबक अमनि अइ तोकनख्रदुदि यारे बुंगो खंब्रा कका अदुसुने नुपीदुना चिरियांगंग नंगोंदे हेनबा मसा फबा अमा कोइरेना हैरकपा नुमित्ता काइनैनि इ अवइरने नुपा मोइबगी कलेजादु थांगना सुइदत पिरमलिरबा लाकपा इकाइरप तौदुना साउनबदा तोकनसे हाइदुदा यारमसु फदौनि अदुदा मखादो हायुने मतमदुदा ओइकिसु याम कंगबा हाइरुबा नुपी खुदिंगना ऐसे निसा चाबोइनिंगदना खंगनसे हाइबसु याबिरक्तबा अदुदा सुम लैदना को कका सोइरिनिने नंगिदो नुपा मसक अथीबा चुंग फिराल चाबा वाटपना नुपी मसक फजबा कोइबा लोबा हौना सानिने लाकपा आरबीदा फट येंगलगा अदुदि असिना नीतिदा ngaurisidi phangरोइनेको ओह नुंगाइतेदा माना पामजेसिगा हाय अदुसु हाइबा याबा नत्तिने लाइबक तिनरदी फजबा मसेलसु जुरा ओइबसु कयानि रासबेर इतप तपना वारी याउसिलए अइगा मागदी लाइबक तिनबा हाइबदो सोइदना ओइगदोइने मोंद्रंग लोइबिरबो इबुंगो ओइदेदा कका नुपा अथीबना नुपी फजबा लौरदी नुपा फजबना नुपी अथीबी लौदोइरो लैबिरक्तौबा नुपीगी मखा पोले नुपादुना मसक फजरगा मरम मोकपा ओइरबा मचिन कनबी अमगा दुम पाख्रदौनि ए अइगुम्बा सोइदोइनिने नुपी मचिन कनबा फंगदोइसिदे डेविडना हैरकपनि लाकपना कायदा मरम मोइबा नंग कैदा फजैबा अइ मित्तदि नंगसे फकलांगदना पचुमदो माले फजी कैनु लिचिनबा सेचिनबा मचु खुदिंग पकपना मानबदो अइने थाजद्रगा हौजिक नमांगदा लेरिसिने नुमिदांग ओइरकपै मम्बगा ब्रोगी कुचुना सेंगदबगा फजैदको होइने मरम मोकपदुदि हाइरसि अइगसु तिनैनिना नंगसे अफबा मी चलहलसि फनबु नुंगाइरि नोइ वारिसे से मरैदु तो एंसांग माउ तंगसि मही हापट्रिङैदा खरा कोथाउगे लाकपा मतोंग अमा पाइखतलगा फुफु कामलगा मचेत अमा चिएगा साइरमे बा खुआउसिदे ngauga poktriboibo ha as khangde sai khangde sadi khangde thangthada ngairi pokteda asaba chaba thakpa ai loi hene noi dum charo rasperna kakasu yauri nang na hana chai do phajade he bro kaisu kaide da punna cha doisibo adum su chami nei magi phangjada chakcham tawise sunglep lepte as असाबा चाबा हैबा ऐना टैलेंट मैच अपॉर्चुनिटी डिस्प्ले तौबदा कलक्प्रो चाबिनुरो हा नोइ खक जाउगेराबा अस को का खर सारिङैसिदा नखोइनि चारमदाइगी मरैदो महौराबो रासबेरना हैरकपनि डेविडना मरैगा तौदेको नुपी वाखलदा दुम ngawra leyo se nganu sisune टेंकोट मचा अमतंग थिनबिरुगे हाइब्रो ताउमै पाखतना है ना तै चादबा ngangganu aiga nongma ten changla na dabai mungsida
ꯄꯤꯖꯅꯤꯡꯂꯤꯅꯦ ꯍꯥꯏꯗꯅ ꯑꯦꯟꯁꯥꯡ ꯊꯤꯟꯕ ꯆꯠꯂꯨꯔꯗꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯛꯅꯤꯅꯦ꯫ ꯗꯦꯕꯤꯠ ꯉꯥꯅꯨꯗꯨ ꯁꯥꯏꯅ ꯁꯥꯏꯅ ꯀꯀꯥ ꯆꯩꯔꯥꯎꯕꯗ ꯑꯦꯟꯁꯥꯡꯒ ꯂꯥꯟꯅꯗ꯭ꯔꯣ? ꯅꯍꯥꯟꯋꯥꯏ ꯆꯍꯤ 30ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯥꯟꯅꯔꯝꯃꯦ꯫ ꯅꯨꯡꯉꯥꯏꯇꯦꯍꯦ ꯑꯗꯨꯗꯤ 30ꯃꯨꯛꯁꯤ ꯂꯥꯟꯅꯈꯤꯗ꯭ꯔꯦꯗꯣ꯫ ꯗꯦꯕꯤꯠꯅ ꯀꯩꯗꯅꯣ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯑꯃꯨꯛ ꯂꯥꯛꯄ? ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯑꯦꯟꯁꯥꯡ ꯆꯥꯕꯁꯤ ꯃꯍꯥꯎ ꯇꯣꯉꯥꯟꯗ꯭ꯔꯣ? ꯏꯁꯥꯒꯤ ꯌꯨꯝꯗ ꯊꯣꯡꯕꯗꯣ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯣ ꯃꯤꯅ ꯂꯥꯜꯂꯛꯑꯗꯤ ꯍꯦꯛꯇ ꯆꯥꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯅꯤꯗꯅ ꯑꯩꯗꯤ ꯋꯥꯟꯁ ꯍꯋꯥꯏ ꯊꯣꯡꯕ ꯌꯨꯝꯗ ꯆꯥꯅꯤꯡꯈꯤꯗ꯭ꯔꯕ ꯃꯤꯒꯤꯗꯁꯨ ꯑꯗꯨꯝ ꯆꯥꯅꯤꯡꯗꯦ꯫ ꯂꯥꯛꯄꯅ ꯅꯆꯤꯟꯗꯨ ꯊꯤꯔꯅꯨ, ꯉꯔꯥꯡ ꯀꯀꯥ ꯍꯣꯏꯗ ꯆꯥꯏꯗꯨꯅ ꯀꯩꯅꯣ? ꯑꯁ ꯉꯥꯎꯔꯤ ꯁꯥꯔꯤ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯔꯦꯗ꯫ ꯑꯗꯨꯛ ꯅꯍꯥ ꯑꯣꯏꯅ ꯀꯥꯎꯒꯜꯂꯗꯤ ꯐꯠꯇꯦꯀꯣ꯫ ꯔꯥꯖꯕꯤꯔꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯤ꯫ ꯆꯥꯔꯣꯗꯅ ꯀꯩꯗꯧꯔꯦ? ꯑꯃꯈꯛꯇꯨꯅ ꯌꯥꯔꯗ꯭ꯔꯣ? ꯀꯀꯥ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯨꯝꯗꯣꯏꯅꯤ, ꯃꯥ ꯍꯧꯖꯤꯛ ꯀꯦꯝ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯔꯝꯃꯣꯏ꯫ ꯍꯥꯏ ꯊꯤꯜꯂꯨꯒꯦ ꯍꯥꯏꯕ꯭ꯔꯅꯦ ꯅꯪꯕꯣ? ꯂꯥꯛꯄ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯆꯥꯔꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯀꯥꯏꯗꯨꯅꯤ꯫ ꯔꯥꯖꯕꯤꯔ ꯏꯇꯞ ꯇꯞꯅ ꯃꯥꯗꯤ ꯉꯥꯅꯨ ꯆꯥꯗꯦ, ꯌꯦꯟꯁꯨ ꯃꯇꯣꯡ ꯑꯃꯅꯤꯗꯩ ꯍꯦꯟ ꯆꯥꯗꯕꯅꯤ꯫ ꯑꯥꯏ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯪꯗꯤ? ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯅ꯫ ꯗꯦꯕꯤꯠꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯥꯛꯄꯅ ꯃꯥꯅ ꯇꯥꯟꯅꯕ ꯅꯨꯄꯤꯅꯤ ꯃꯥꯅ ꯈꯪꯗꯅ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯚꯨꯠꯁꯤꯗꯤ꯫ ꯇꯥꯎꯃꯩꯅ ꯑꯩꯒ ꯍꯦꯛ ꯊꯦꯡꯅꯕꯗꯒꯤ ꯁꯨꯝ ꯌꯦꯡꯕꯅꯤ꯫ ꯏꯕꯣ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯃꯛꯁꯤꯟꯕ ꯃꯁꯤ ꯅꯠꯇꯕ ꯑꯝꯇ ꯎꯕ ꯐꯪꯗꯦ꯫ ꯂꯥꯛꯄꯅ ꯀꯀꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯨꯄꯤꯗꯣ ꯈꯤꯇꯪꯗꯤ ꯊꯃꯣꯏ ꯀꯜꯂꯤ, ꯄꯨꯟꯁꯤꯒꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃ ꯎꯠꯄꯁꯨ ꯅꯠꯇꯦ, ꯌꯥꯅꯤꯡꯉꯤ ꯈꯪꯍꯟꯕꯁꯨ ꯅꯠꯇꯦ꯫ ꯗꯦꯕꯤꯠꯅ ꯌꯥꯅꯤꯡꯗꯦꯗꯤ ꯌꯥꯔꯣꯏꯍꯦ ꯅꯪꯁꯨ, ꯄꯥꯝꯗꯕ ꯅꯨꯄꯥ ꯀꯥꯏꯁꯤꯗꯤꯀꯣ ꯅꯨꯄꯤꯅ ꯍꯟꯅ ꯌꯦꯡꯕꯩ ꯋꯥ ꯂꯩꯇꯦ, ꯃꯥꯒꯤꯗꯤ ꯀꯅꯦꯛꯁꯟ ꯑꯃ ꯂꯩꯁꯤꯗꯤ꯫ ꯌꯥꯅꯤꯡꯕꯁꯨ ꯃꯥꯜꯂꯤ ꯌꯥꯅꯤꯡꯗꯕꯁꯨ ꯃꯥꯜꯂꯤ, ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯃꯈꯣꯏ ꯃꯊꯧꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯕꯅꯤ, ꯃꯥꯅ ꯒ꯭ꯔꯣꯍꯣꯟ ꯂꯥꯛꯄꯒꯨꯝ ꯁꯣꯏꯗꯅ ꯂꯥꯛꯄ ꯑꯣꯏꯔꯤꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯨꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ, ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯔꯤꯁꯦ ꯈꯪꯗꯖꯥꯠꯂꯕ ꯀꯀꯥ? ꯈꯪꯕꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ, ꯑꯗꯨꯅꯕꯨ ꯃꯁꯨ ꯑꯇꯣꯝꯕꯤꯒꯤ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯗꯨꯅ ꯂꯨꯍꯣꯡꯕꯩ ꯃꯇꯝ ꯂꯦꯞꯄꯤꯁꯤꯅꯤ꯫ ꯑꯗꯣ ꯀꯀꯥ ꯃꯥꯒꯤꯗꯤ ꯄꯤꯖꯤ ꯇꯧꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯑꯃ ꯇꯧꯔꯛꯇꯣꯏ ꯃꯥꯟꯗ꯭ꯔꯣ? ꯑꯦꯔꯥ ꯄꯤꯖꯤꯒꯤ ꯋꯥꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯔꯀꯥꯟꯗ ꯂꯣꯏꯁꯤꯟꯕ ꯌꯥꯏꯗꯨꯕꯨ꯫ ꯃꯥꯅ ꯄꯤꯖꯤ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ, ꯗ꯭ꯌꯨꯇꯤ ꯄꯨꯒꯦꯔꯥ ꯄꯨꯔꯣꯏꯔꯥ, ꯑꯔꯦꯞꯄ ꯑꯃꯈꯛ ꯈꯪꯍꯟꯕꯤꯔꯗꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯣꯏꯗꯣꯏꯅꯤ꯫ ꯍꯥꯏ ꯌꯨꯝ ꯊꯪꯅꯩ ꯍꯥꯏꯔꯁꯨ ꯑꯩꯅ ꯍꯦꯛ ꯆꯪꯁꯤꯜꯂꯒ ꯋꯥ ꯍꯧꯗꯣꯛꯂꯨꯕ ꯌꯥꯗꯕꯅꯤꯅ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯍꯦꯛ ꯍꯦꯛ ꯂꯨꯝꯕꯁꯤꯗꯅꯦ ꯑꯩ ꯑꯌꯦꯠꯄꯗꯤ ꯄꯤꯔꯣꯏꯀꯣ꯫ ꯀꯀꯥꯒꯤ ꯃꯇꯦꯡꯁꯤꯗꯤ ꯅꯆꯥꯅ ꯄꯨꯟꯁꯤꯒꯤ ꯀꯧꯖꯔꯣꯏꯗ꯫ ꯄꯥꯈꯪ ꯑꯣꯏꯅ ꯂꯩꯖꯕ ꯑꯩꯁꯤ ꯉꯁꯤꯗꯤ ꯏꯆꯥ ꯅꯨꯄꯥ ꯂꯩꯕꯒꯨꯝ ꯈꯜꯍꯜꯂꯤ ꯅꯪꯒꯤ ꯋꯥꯍꯩꯁꯤꯅ꯫ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯃꯥ ꯑꯁꯣꯟꯕꯤꯗꯨꯁꯨ ꯏꯃꯨꯡꯗꯒꯤ ꯁꯣꯜꯂꯤ ꯃꯥꯜꯂꯤ ꯊꯣꯛꯂꯛꯇꯨꯅ ꯁꯪꯒꯣꯏꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯣ ꯅꯨꯡꯁꯤꯗ, ꯊꯥꯏꯅ ꯃꯩꯔꯥꯕꯅ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯒ ꯁꯪꯒꯣꯏꯗ ꯅꯈꯣꯏ ꯑꯅꯤꯅ ꯏꯟꯁꯥꯡ ꯊꯣꯡꯕꯗꯣ ꯃꯤꯠꯁꯤꯗ ꯍꯦꯛ ꯎꯍꯜꯂꯤ꯫ ꯂꯥꯛꯄ ꯀꯥꯔꯟ ꯇꯥꯅ ꯀꯀꯥ ꯃꯩꯔꯥꯕ ꯍꯥꯏꯁꯦ ꯊꯪꯅꯕꯗꯩ ꯑꯣꯏꯗꯣꯏꯔꯣ? ꯖꯥꯟꯗꯣ ꯃꯣꯔꯥ ꯑꯍꯥꯡꯕꯗꯨ ꯂꯥꯝꯗꯨꯅ ꯐꯝꯂꯒ ꯃꯥꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯩ ꯅꯠꯇꯦꯗ, ꯃꯣꯏꯒꯤꯗꯨꯕꯨ ꯌꯥꯏ ꯁ꯭ꯀꯨꯜ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ, ꯃꯔꯛꯇꯁꯨ ꯋꯥꯡꯈꯩꯗ ꯂꯩꯕ ꯃꯌꯨꯝꯗ ꯍꯦꯛ ꯍꯦꯛ ꯂꯩ ꯀ ꯍꯥꯏꯕꯅꯤ꯫ ꯑꯣ ꯕꯨꯕꯣ ꯑꯗꯨꯗꯤ ꯀꯀꯥꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯗꯣꯏꯔꯣ? ꯃꯥꯅꯦ, ꯅꯣꯏ ꯀꯀꯥꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ, ꯐꯤꯚꯝ ꯃꯨꯔꯇꯤꯁꯨꯅꯦ ꯀꯌꯥ ꯈꯦꯠꯅꯗꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯤꯁꯤꯅ ꯃꯔꯝ ꯂꯩꯕ꯭ꯔꯣ? ꯀꯣꯟꯅ ꯇꯞꯅ ꯁꯥꯁꯤꯗ ꯑꯗꯨꯏ ꯋꯥꯔꯤꯗꯣ, ꯑꯦꯟꯁꯥꯡ ꯂꯣꯏꯁꯤꯜꯂꯛꯄꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯤ꯫ ꯍꯥꯏ ꯋꯥ ꯊꯩꯗꯣꯛꯂꯤ ꯀꯔꯤꯒꯤꯅꯣꯅꯦ? ꯑꯉꯥꯡꯅ ꯍꯪꯂꯤꯁꯤꯗꯤ ꯈꯨꯝꯃꯨꯗꯅ꯫ ꯀꯩꯗꯧꯗꯣꯏꯅꯣ ꯏꯃꯥ, ꯃꯥꯁꯨ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯦ, ꯑꯩꯁꯨ ꯑꯩꯒꯤ ꯂꯝꯕꯤꯗ ꯂꯩꯍꯧꯔꯦ, ꯍꯧꯈꯤꯕ ꯄꯨꯊꯣꯛꯂꯒ ꯀꯩꯗꯧꯅꯤ? ꯅꯪꯅ ꯄꯪꯃꯟꯕꯒꯤ ꯃꯥꯅ ꯋꯥꯔꯧꯈꯤꯕꯅꯤ, ꯅꯣꯡꯃꯇꯁꯨ ꯆꯠꯂꯒ ꯅꯃꯥꯟꯅꯕꯗꯨ ꯊꯦꯝꯂꯨꯕꯗꯤ ꯀꯩꯗꯧꯋꯤ? ꯀꯥꯏꯗꯩ ꯋꯥꯔꯤꯅꯣ ꯏꯃꯥꯅ ꯉꯁꯤ ꯅꯧꯍꯧꯅꯅ ꯄꯨꯊꯣꯛꯂꯤꯁꯤꯅ? ꯑꯉꯥꯡ ꯑꯍꯨꯝꯅ ꯇꯤꯟꯅꯕ ꯃꯑꯣꯡꯁꯤꯅ ꯅꯪꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯣ ꯏꯃꯥꯗꯤ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯣ ꯅꯨꯡꯁꯤꯗ, ꯏꯆꯥ ꯃꯩꯔꯥꯕꯗꯣ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯕꯅꯤ꯫ ꯇꯥꯎꯃꯩ
ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯋꯥꯔꯧꯅ ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯊꯦꯝꯕ ꯈꯛꯇ ꯉꯥꯏꯕꯩ ꯃꯍꯨꯠꯇ ꯃꯥꯅꯁꯨ ꯑꯩꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯜꯂꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯍꯪꯂꯕ ꯌꯥꯏꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯇꯥꯟꯖꯥ ꯉꯥꯏꯔꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯕ ꯄꯥꯡꯗꯕ ꯃꯤꯁꯛꯅꯤ꯫ ꯂꯥꯛꯄ ꯌꯥꯔꯛꯇ ꯉꯪꯂꯒ ꯅꯨꯄꯤꯒ ꯃꯨꯟꯅꯕꯗ ꯃꯃꯥꯟꯅꯕꯗꯨꯅ ꯂꯧꯕꯤꯈꯤꯕ ꯃꯥꯜꯂꯤꯗ ꯃꯑꯣꯡꯁꯦ꯫ ꯗꯦꯕꯤꯠꯁꯨ ꯆꯤꯔꯣꯜ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯄꯩꯁꯥ ꯄꯨꯔꯒ ꯁꯤꯡꯅꯈꯤꯗꯕ ꯃꯥꯟꯗ꯭ꯔꯣ? ꯖꯥꯟꯗꯣ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯅꯁꯨ ꯃꯥꯅꯁꯨ ꯅꯤꯟꯗꯥ ꯇꯧꯔꯒ ꯂꯩꯕꯩ ꯃꯍꯨꯠ ꯑꯃꯨꯛꯇꯪ ꯎꯅꯕꯗ ꯍꯧꯈꯤꯕ ꯂꯣꯏꯅ ꯀꯥꯎꯗꯧꯗꯣ ꯅꯪꯁꯨ ꯃꯨꯛꯂꯒ ꯂꯩ꯫ ꯏꯃꯥ, ꯇꯣꯛꯁꯤꯗ꯫ ꯁꯤꯃꯗꯤ ꯍꯥꯏꯒꯦ, ꯍꯌꯦꯡ ꯑꯩ ꯂꯩꯇ꯭ꯔꯀꯥꯟꯗꯗꯤ ꯏꯆꯥ ꯃꯩꯔꯥꯕꯗ ꯄꯥꯎ ꯄꯤꯗꯧꯅꯤꯀꯣ꯫ ꯅꯕꯥꯅꯤ ꯆꯪꯗꯨꯅꯅꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯊꯧꯗꯤ ꯄꯥꯡꯊꯣꯔꯛꯀꯗꯕꯅꯤ꯫ ꯀꯥꯏꯗꯩ ꯋꯥꯔꯤꯅꯣ ꯏꯃꯥꯅ ꯃꯇꯥꯡ ꯆꯥꯗꯅ ꯄꯨꯁꯤꯜꯂꯛꯇ꯭ꯔꯤꯁꯤꯕꯣ? ꯔꯥꯁꯕꯤꯔ ꯄꯥꯈꯠꯅ, ꯀꯀꯥ, ꯉꯥꯅꯨꯗꯣ ꯃꯔꯨ ꯉꯥꯛꯇ ꯉꯥꯏꯔꯤ, ꯁꯣꯏꯗꯅ ꯌꯣꯠꯁꯤꯟꯈꯤꯕ ꯇꯥꯔꯦ, ꯑꯃꯨꯛ ꯄꯜꯂꯒ ꯐꯔꯛ ꯇꯥꯅꯤ꯫ ꯃꯔꯨꯗꯣ ꯁꯤꯗ ꯊꯝꯕꯤꯌꯨ꯫ ꯇꯥꯎꯃꯩ ꯁꯥꯎꯔꯞꯅ, ꯀꯩꯁꯨ ꯅꯠꯇꯦ ꯃꯔꯨꯁꯤꯗꯤ, ꯁꯥꯏꯗꯠꯄ ꯉꯝꯕ ꯃꯤꯁꯛꯅꯤ꯫ ꯃꯥꯒꯤ ꯑꯐꯕ ꯉꯥꯡꯕ ꯂꯧꯔꯣꯏ, ꯃꯐꯠꯇ ꯁꯥꯎꯕ, ꯃꯔꯩ ꯌꯦꯠꯄ ꯑꯁꯤ ꯈꯛꯇꯅꯤ ꯃꯥꯅ ꯍꯩꯗꯣꯏꯁꯦ꯫ ꯇꯥꯎꯃꯩ ꯋꯥ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯏꯃꯥ, ꯆꯥꯛ ꯆꯥꯊꯣꯛꯑꯒꯦꯔꯥ? ꯍꯩ, ꯉꯥꯅꯨ ꯄꯥꯏꯕꯅ ꯈꯨꯠꯇꯨꯅ ꯊꯤꯔꯛꯄ ꯆꯥꯛ ꯑꯩ ꯆꯥꯔꯣꯏꯌꯦ, ꯏꯁꯥꯅ ꯊꯤꯖꯒꯦ꯫ ꯑꯃꯨꯛꯁꯨ ꯁꯥꯎꯔꯪꯅꯅ, ꯑꯍꯥꯎꯕ ꯑꯝꯇꯪ ꯆꯥꯕꯗꯅꯦ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯗꯧꯅꯤ꯫ ꯏꯍꯦ, ꯑꯃꯨꯛ ꯁꯥꯎꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯏꯃꯥꯒꯤ ꯇꯥꯎꯃꯩ, ꯅꯪꯁꯤ ꯐꯅꯁꯨ ꯆꯍꯤ ꯌꯥꯝꯂꯕꯅꯤ, ꯂꯧꯁꯤꯡ ꯂꯩꯔꯕꯅꯤ, ꯑꯃꯨꯛꯃꯨꯛꯁꯨ ꯑꯉꯥꯡꯗꯧꯅ ꯇꯧꯕꯁꯤ ꯂꯦꯞꯄꯣꯅꯦ꯫ ꯏꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯦ, ꯑꯗꯨꯅ ꯍꯪꯒꯣꯏꯕ ꯐꯥꯎꯔꯛꯂꯦ, ꯏꯁꯥꯒꯤ ꯆꯥꯛ ꯏꯁꯥꯅ ꯊꯤꯖꯒꯦ ꯍꯥꯏꯕꯅꯤ꯫ ꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯑꯗꯨ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯑꯉꯥꯡꯈꯩꯁꯨ ꯂꯥꯟꯅ ꯈꯜꯂꯝꯃꯅꯤ꯫ ꯅꯣꯏ ꯑꯍꯨꯝꯕꯨ ꯂꯥꯟꯅ ꯈꯟꯕ꯭ꯔꯅꯦ? ꯑꯍꯨꯝꯗꯨ ꯈꯟꯗꯦ ꯍꯥꯏꯕꯩ ꯃꯇꯥꯒꯨꯝ ꯃꯉꯛꯁꯤꯡꯗꯣ ꯍꯥꯏꯔꯛꯏ꯫ ꯖꯥꯟꯗꯣ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇꯣ, ꯑꯉꯥꯡꯁꯤꯡꯁꯨ ꯀꯩꯁꯨ ꯈꯟꯗꯦꯅ ꯈꯨꯝꯃꯤꯁꯤꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯂꯣꯏꯔꯕꯅꯤ, ꯆꯥꯛ ꯆꯥꯊꯣꯛꯑꯗꯧꯅꯤ꯫ ꯑꯩꯅ ꯍꯪꯒꯦ ꯈꯜꯂꯒ ꯂꯩꯕꯅꯤ, ꯇꯥꯟꯖꯥ ꯆꯥꯔꯤꯉꯩꯁꯤꯗꯅꯦ ꯑꯃꯨꯛꯇ ꯍꯪꯍꯧꯒꯦ꯫ ꯏꯃꯥ, ꯍꯧꯈꯤꯕ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯊꯣꯔꯛꯇꯣꯏꯔꯣ? ꯅꯠꯇꯦꯅꯦꯍꯦ, ꯏꯁꯨ ꯑꯍꯨꯝꯅ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯂꯤꯁꯦ ꯀꯅꯥꯒ ꯀꯔꯤ ꯈꯠꯅ ꯆꯩꯅꯕ ꯂꯩ, ꯅꯠꯇ꯭ꯔꯒ ꯃꯔꯩ ꯌꯦꯠꯅꯕ ꯑꯃꯒꯤ ꯅꯪꯉꯣꯟꯗ ꯀꯦꯁ ꯑꯃ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯂꯥꯛꯂꯤꯕ꯭ꯔꯥ ꯁꯤꯅꯤ꯫ ꯇꯥꯎꯃꯩ ꯋꯥꯍꯪꯗꯨꯅ ꯑꯍꯨꯝꯗꯨꯒꯤ ꯃꯊꯥ ꯁꯥꯔꯞ ꯇꯧꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯂꯩꯇ꯭ꯔꯤ, ꯑꯗꯨꯕꯨ ꯑꯊꯨꯕꯗ ꯂꯩꯔꯛꯄ ꯌꯥꯅ ꯂꯩꯕ꯫ ꯍꯣ, ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯗꯤꯅꯦ ꯈꯔ ꯄꯥꯡꯕꯤꯌꯨ꯫ ꯑꯉꯥꯡꯁꯤꯡꯁꯤ ꯊꯋꯥꯏ ꯌꯥꯎꯅꯅꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯁꯦ꯫ ꯇꯥꯎꯃꯩ ꯔꯥꯁꯕꯤꯔꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ, ꯏꯃꯥ, ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕ ꯃꯥꯟꯗ꯭ꯔꯣ? ꯃꯁꯛ ꯏꯐ ꯐꯖꯈꯩ ꯏꯁꯨꯛ ꯁꯨꯛꯄ ꯃꯥꯏꯊꯣꯡ ꯑꯣꯏꯕꯁꯤꯗꯅꯤ ꯑꯩꯅ ꯃꯔꯩ ꯇꯨꯔꯩꯒꯤ ꯀꯦꯁ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤꯁꯦ꯫ ꯇꯥꯎꯃꯩ ꯅꯣꯛꯂꯒ, ꯏꯃꯥꯅ ꯍꯥꯏꯁꯦ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ? ꯍꯣꯏ ꯀꯀꯥ꯫ ꯂꯥꯛꯄ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ, ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ, ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏꯅꯤ ꯂꯩꯔꯤꯁꯤꯗꯤ, ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯐꯥꯎ ꯀꯀꯥꯏ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯑ ꯂꯣꯏꯔꯦ꯫ ꯗꯦꯕꯤꯠꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯀꯅꯥꯒꯤꯗ ꯀꯃꯥꯏꯅ ꯆꯠꯀꯗꯣꯏꯅꯣ ꯈꯪꯗꯕ ꯂꯝꯕꯤꯅꯤ, ꯑꯗꯨ ꯇꯥꯏꯕꯪ ꯃꯄꯨꯁꯤꯅ ꯀꯀꯥꯒ ꯑꯩꯈꯣꯏꯒ ꯊꯦꯡꯅꯍꯜꯂꯦꯗꯅ꯫ ꯎꯀꯤꯜꯅ ꯑꯩꯅ ꯑꯣꯏꯕ, ꯇꯦꯂꯦꯟꯁꯤꯅ ꯅꯣꯏꯅ ꯍꯦꯟꯅ ꯂꯩꯕ ꯇꯧꯔꯤꯁꯦꯀꯣ꯫ ꯑꯕꯣꯛꯅ ꯍꯥꯏꯗꯧꯕꯕꯨꯅꯦ, ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧ, ꯁꯥꯎꯅꯕ ꯂꯩꯔꯁꯨ ꯃꯇꯝ ꯆꯥꯅ ꯁꯦꯡꯗꯣꯛꯅꯧ꯫ ꯄꯨꯟꯁꯤꯗꯅꯦ ꯃꯔꯨꯞ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤꯀꯣ꯫ ꯕꯨꯕꯣ, ꯑꯩꯈꯣꯏꯗꯤ ꯁꯨꯛꯀꯥꯏ ꯀꯥꯏꯅꯗꯅ ꯂꯣꯏꯅꯁꯤꯅ ꯍꯥꯏꯅꯩꯌꯦ꯫ ꯐꯔꯦ, ꯅꯣꯏꯁꯨꯅꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ꯫ ꯑꯩꯁꯨ ꯀꯨꯏꯅ ꯐꯝꯕꯁꯦ ꯅꯈꯣꯏ ꯑꯦꯟꯁꯥꯡ ꯃꯅꯝꯁꯤ ꯍꯩꯅꯗ꯭ꯔꯦ, ꯉꯥꯏꯍꯥꯛ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯄꯣꯊꯥꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯏꯃꯥ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯒꯗꯣꯏꯅꯤ꯫ ꯑꯋꯥꯡꯒꯤ ꯍꯣꯇꯦꯜꯗꯩꯅꯦ ꯅꯨꯡꯊꯤꯜꯗ ꯆꯥꯒ ꯕꯣꯔꯥꯒ ꯈꯔ ꯆꯥꯁꯤꯜꯂꯨꯔꯦ, ꯑꯃꯨꯛꯇ ꯇꯨꯝꯍꯟꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯇꯥꯎꯃꯩ ꯉꯥꯡꯗꯅ ꯆꯪꯈꯤꯕ ꯃꯃꯥꯗꯨꯗ ꯌꯦꯡꯂꯒ, ꯅꯍꯥ ꯑꯣꯏꯅ ꯂꯩꯔꯝꯕ ꯏꯃꯥꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯎꯕꯁꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯀꯀꯥ, ꯑꯗꯨꯗꯤ ꯕꯦꯟꯗꯔꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨꯁꯤꯔꯣ, ꯅꯨꯡꯉꯥꯏꯇꯕ ꯐꯅꯕ? ꯅꯣꯏꯒ ꯑꯩꯒ ꯃꯗꯨ ꯄꯨꯟꯕ ꯌꯥꯗ꯭ꯔꯦ꯫ ꯍꯥꯟꯅꯗꯤ ꯁꯛ ꯈꯪꯅꯗ꯭ꯔꯤ, ꯍꯧꯖꯤꯛꯇꯒꯤ ꯈꯪꯅꯔꯦ, ꯑꯗꯨꯅ ꯒꯦꯞ ꯑꯃ ꯊꯝꯃꯁꯤ꯫ ꯗꯦꯕꯤꯠ ꯆꯒꯠꯅꯅ,
ꯌꯥꯝ ꯆꯣꯞꯈꯗꯅ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯈꯤꯜꯂꯗꯤ ꯂꯣꯏ ꯊꯛꯀꯦ ꯍꯥꯏꯅꯔꯛꯀꯅꯤꯅꯦ ꯈꯤꯟꯗ꯭ꯔꯤ ꯑꯗꯨꯅ ꯊꯛꯑꯔꯣꯏ ꯑꯗꯨ ꯀꯀꯥ ꯏꯃꯥꯟꯅꯕ ꯍꯥꯏꯗꯣ ꯄꯩꯁꯥ ꯄꯨꯈꯤꯕ ꯁꯤꯡꯉꯛꯇꯕꯗꯒꯤ ꯀꯥꯏꯅꯈ꯭ꯔꯤꯔꯣ ꯅꯪ ꯋꯥꯍꯪꯁꯤꯗꯤ ꯅꯣꯏ ꯑꯍꯨꯝꯁꯨ ꯄꯩꯁꯥ ꯄꯨꯅꯔꯒ ꯁꯤꯡꯅꯗꯕ ꯌꯥꯎꯕ꯭ꯔꯣ ꯂꯥꯛꯄ ꯃꯈꯨꯠ ꯑꯣꯏꯅ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯁꯤꯡꯗꯣꯛ ꯁꯤꯡꯖꯤꯟꯁꯤꯗꯤ ꯚꯥꯞꯄꯨ ꯑꯣꯏꯗ꯭ꯔꯦꯗ ꯑꯩꯈꯣꯏꯕꯨ ꯊꯧꯅꯈꯤꯗ꯭ꯔꯣꯅꯦ ꯊꯧꯔꯣꯏꯗ ꯑꯗꯣ ꯄꯩꯁꯥꯒꯤ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯀꯀꯥꯒꯤꯁꯦ ꯑꯄꯥꯝꯕ ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯕꯗꯒꯤ ꯈꯠꯅꯈꯤꯕ ꯑꯣꯏꯗꯣꯏꯔꯣ ꯑꯁꯤ ꯀꯦꯁꯦ ꯑꯩꯈꯣꯏꯗꯁꯨ ꯊꯣꯛꯏ ꯑꯗꯣ ꯈꯠꯅꯗꯤ ꯔꯥꯖꯕꯤꯔ ꯐꯠ ꯌꯥꯎꯁꯤꯜꯂꯛꯏ ꯑꯩꯒ ꯅꯪꯒ ꯅꯨꯄꯤ ꯃꯨꯟꯅꯈꯤꯕ ꯂꯩꯇꯦꯀꯣ ꯅꯪ ꯏꯇꯥꯝꯆꯥ ꯂꯨꯝꯕ ꯂꯩꯔꯣ ꯑꯩ ꯈꯪꯍꯟꯗꯅ ꯍꯩ ꯀꯥꯏꯗ ꯏꯇꯥꯝꯆꯥꯅꯣ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯀꯦꯇ꯭ꯔꯤꯅꯥ ꯀꯦꯐ ꯄꯥꯝꯂꯤꯗꯨꯗꯤ ꯑꯗꯨ ꯃꯨꯟꯅꯕꯗ ꯀꯩꯝ ꯁꯥꯎꯅꯗꯦꯗꯅ ꯑꯗꯨꯗꯤ ꯐꯤꯜꯝ ꯁ꯭ꯇꯥꯔꯅꯤ ꯀꯩꯗꯧꯔꯒꯦ ꯂꯥꯛꯄ ꯑꯩꯅ ꯍꯥꯏꯁꯤꯅ ꯀꯣꯏꯕ ꯌꯥꯕ ꯂꯞꯇꯨꯒꯤ ꯋꯥꯅꯤ ꯇꯥꯎꯃꯩꯁꯤꯡꯗꯨ ꯃꯨꯊꯠꯅ ꯅꯨꯄꯤ ꯑꯄꯥꯝꯕ ꯃꯨꯟꯅꯈꯤꯕ ꯂꯩꯇꯦꯗ ꯅꯣꯏꯒꯤ ꯋꯥꯈꯜꯁꯤꯁꯨ ꯑꯌꯥꯕꯤꯅꯤ ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯔꯣ ꯊꯤꯈ꯭ꯔꯦ ꯃꯥꯕꯨꯗꯤ ꯑꯗꯨꯗꯤ ꯀꯀꯥꯒꯤ ꯅꯨꯡꯁꯤꯅꯕ ꯃꯤꯁꯛ ꯀꯥꯏꯅꯕ ꯃꯇꯝꯗ ꯂꯥꯞꯅꯈꯤꯕ ꯑꯣꯏꯗꯣꯏꯔꯥ ꯇꯥꯎꯃꯩ ꯃꯥꯏꯊꯣꯡ ꯐꯠ ꯍꯟꯖꯤꯜꯂꯤ ꯋꯥ ꯊꯩꯗꯣꯔꯛꯏ ꯑꯩ ꯆꯥꯛ ꯊꯤꯔꯝꯃꯒꯦ ꯅꯣꯏ ꯃꯩꯁꯤ ꯐꯖꯅ ꯃꯨꯊꯠꯂꯝꯃꯨ ꯑꯗꯨꯒ ꯈꯥꯡꯁꯦ ꯄꯨꯁꯤꯜꯂꯛꯅꯕ ꯇꯧꯀꯣ ꯗꯦꯕꯤꯠ ꯅꯨꯡꯉꯥꯏꯇꯅ ꯃꯥꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯇꯁꯦꯡꯅ ꯅꯨꯄꯤ ꯀꯥꯏꯅꯈꯤꯕꯗ ꯀꯧꯅꯈꯤꯗꯕ ꯑꯣꯏꯗꯣꯏꯖꯥꯠꯂꯣ ꯂꯥꯛꯄꯅ ꯅꯨꯄꯤ ꯀꯥꯏꯅꯕꯒ ꯃꯃꯥꯟꯅꯕ ꯀꯧꯅꯗꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯗꯅ ꯍꯣꯏꯅꯦ ꯂꯩꯅꯗꯦꯅꯦ ꯀꯀꯥꯒꯤ ꯃꯥꯏꯊꯣꯡꯗ ꯍꯣꯡꯈꯤꯕ ꯃꯃꯤꯗꯨꯅ ꯋꯥꯔꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯅꯪꯅ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯑꯥꯔꯕꯤꯌꯥ ꯑꯩꯈꯣꯏꯗꯧꯅ ꯆꯤꯟꯍꯥꯏ ꯑꯣꯏꯔꯝꯅꯤ ꯅꯠꯇꯦ ꯊꯃꯣꯏ ꯑꯃꯅ ꯋꯥꯕꯁꯤ ꯊꯃꯣꯏ ꯑꯃꯅꯁꯨ ꯐꯥꯎꯏ ꯀꯀꯥꯒꯤꯁꯨ ꯁꯣꯏꯗꯅ ꯋꯥꯔꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯪꯁꯤꯔꯥ ꯅꯣ ꯍꯪꯒꯨꯝꯁꯤ ꯅꯪꯒꯤ ꯐꯥꯎ ꯃꯦꯟ ꯇꯥꯗ꯭ꯔꯤ ꯋꯥꯔꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯣꯛ ꯉꯥꯎꯕ ꯁꯣꯏꯔꯣꯏꯀꯣ ꯗꯦꯕꯤꯠꯅ ꯀꯣꯛ ꯉꯥꯎꯕ ꯉꯥꯎꯗꯕ ꯇꯣꯛꯑꯒ ꯕ꯭ꯔꯣꯒꯤꯁꯦ ꯑꯊꯨꯕꯗ ꯂꯩꯈꯥꯏ ꯑꯃ ꯇꯥꯔꯗꯤꯅꯦ ꯀꯀꯥꯒꯤꯁꯨ ꯂꯥꯏꯕꯛꯇ ꯇꯥꯟꯖꯥ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯁꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯆꯥꯛ ꯊꯤꯔꯨꯒꯦ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯂꯛꯈꯤꯕ ꯇꯥꯎꯃꯩ ꯆꯥꯛꯈꯨꯝꯗ ꯆꯪꯕꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯔꯨꯝꯗ ꯑꯣꯏꯅ ꯆꯪꯉꯛꯏ ꯍꯣꯕꯦ ꯇꯧꯗꯨꯅ ꯃꯥꯒꯤ ꯒꯣꯗ꯭ꯔꯦꯖ ꯑꯗꯨ ꯍꯥꯡꯂꯒ ꯃꯇꯝ ꯀꯨꯏꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯈꯟꯗꯨꯅ ꯊꯝꯖꯤꯟꯈ꯭ꯔꯕ ꯐꯣꯇꯣ ꯈꯔꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯀ꯭ꯂꯥꯁ ꯃꯅꯨꯡꯗꯒꯤ ꯀꯣꯂꯦꯖ ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯦ ꯍꯥꯏꯅ ꯊꯣꯛꯂꯛꯑꯒ ꯆꯥꯗꯕꯤꯗ ꯐꯣꯇꯣ ꯁ꯭ꯇꯨꯗꯤꯑꯣ ꯑꯃꯗ ꯆꯪꯉꯒ ꯅꯝꯈꯤꯕ ꯐꯣꯇꯣꯗꯨꯅꯤꯀꯣ ꯂꯩꯃ ꯉꯁꯤꯁꯨ ꯑꯩ ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯗ꯭ꯔꯤ ꯍꯧꯈꯤꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯤ ꯉꯁꯤ ꯃꯤꯀꯨꯞꯁꯤꯁꯨ ꯅꯪꯅ ꯃꯍꯧꯁꯥꯒꯨꯝ ꯏꯅꯥꯛꯇ ꯂꯩꯔꯤꯕꯣꯏ ꯈꯜꯍꯜꯂꯤ ꯄꯤꯔꯣꯏꯅꯕ ꯃꯃꯤꯠꯇꯨꯅ ꯋꯥꯎꯔꯤ ꯎꯔꯤꯕ ꯃꯊꯪꯒꯤ ꯐꯣꯇꯣꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯤ ꯅꯤꯄꯥ ꯏꯕꯥꯅꯤꯅ ꯇꯧꯔꯤꯁꯦ ꯃꯇꯝꯗꯨꯒꯤ ꯃꯨꯂꯦꯠ ꯁꯝꯀꯛ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯈ꯭ꯔꯦ ꯁꯟꯖꯦ ꯗꯠꯀꯤ ꯃꯇꯧ ꯇꯝꯂꯤꯅꯦ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯁꯤꯅ ꯀꯔꯤ ꯗꯤꯂꯤꯞꯅ ꯄꯨꯔꯛꯈꯤꯕ ꯀꯣꯗꯥꯛ ꯀꯦꯃꯦꯔꯥꯗꯨꯅ ꯅꯝꯈꯤꯕ ꯐꯣꯇꯣ ꯂꯣ ꯇꯝꯂꯕꯅꯦ ꯁꯥꯗꯨꯅ ꯑꯩꯅ ꯑꯉꯧꯕꯒ ꯑꯃꯨꯕꯒ ꯑꯅꯤꯁꯤꯒꯤ ꯃꯆꯨꯗꯒꯤ ꯍꯦꯟꯅ ꯁꯤꯠꯂꯛꯈꯤꯗ꯭ꯔꯕꯅꯤ ꯃꯍꯧꯁꯥ ꯅꯪꯒ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯅꯈꯣꯏꯗ ꯉꯥꯏꯔꯦꯀꯣ ꯍꯣꯡꯗ꯭ꯔꯦꯕ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯨꯃꯣꯟ ꯑꯃꯗꯒꯤ ꯀꯨꯃꯣꯟ ꯑꯃ ꯐꯥꯎꯕ ꯈꯖꯥꯏꯗ ꯅꯥꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯈꯨꯅꯝꯗꯨꯅ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯩꯕꯨ ꯅꯤꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤꯔꯅꯦ ꯑꯩꯕꯨ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯧꯔꯝꯈꯤꯗ꯭ꯔꯥ ꯃꯥꯕꯨ ꯑꯩꯒꯤ ꯁꯛꯁꯦ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯅꯦ ꯀꯥꯎꯐꯝ ꯊꯣꯛꯇꯦꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯁꯥꯒꯣꯟꯅꯈꯤꯕꯅꯤ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯖꯈꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯍꯦ ꯊꯃꯣꯏ ꯄꯥꯡꯗꯕ ꯊꯃꯣꯏ ꯅꯪꯁꯤꯅ ꯈꯤꯇꯪ ꯀꯜꯂꯝꯂꯕ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕꯁꯦ ꯑꯣꯏꯔꯝꯂꯣꯏꯀꯣ ꯆꯩꯔꯣꯜꯁꯤꯡꯗꯨ ꯉꯥꯡꯗꯨꯅ ꯐꯣꯇꯣꯁꯤꯡꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯊꯝꯖꯤꯟꯈ꯭ꯔꯒ ꯒꯣꯗ꯭ꯔꯦꯖꯇ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯝꯂꯤ ꯄꯨꯛꯄꯤ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯩꯁꯥ ꯅꯤꯝꯍꯟꯕꯁꯨ ꯉꯝꯗꯦ ꯁꯨꯛꯂꯨꯅ ꯂꯣꯏꯅꯈꯤꯕ ꯃꯔꯨꯞꯄꯨꯁꯨ ꯅꯛꯁꯤꯟꯕ ꯉꯝꯗꯦ ꯑꯩꯃꯨꯛ ꯄꯥꯡꯗꯕ ꯃꯤꯁꯛ ꯑꯃꯃꯨꯛ ꯂꯩꯔꯝꯈꯤꯗ꯭ꯔꯅꯦ ꯀꯀꯥ ꯇꯥꯕ꯭ꯔꯣ ꯀꯀꯥ ꯇꯥꯎꯃꯩ
ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ꯫ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯑꯩ ꯁꯤꯗ ꯂꯩꯌꯦ, ꯆꯪꯉꯣ꯫ ꯔꯥꯖꯕꯤꯔ ꯏꯀꯣꯏ ꯀꯣꯏꯗꯅ ꯆꯪꯉꯛꯏ꯫ ꯆꯥꯛꯁꯪꯗꯁꯨ ꯂꯩꯍꯧꯗꯦ, ꯃꯊꯛꯇꯁꯨ ꯌꯦꯡꯉꯨꯔꯦ ꯂꯩꯔꯝꯗ꯭ꯔꯦ꯫ ꯔꯨꯝꯗ ꯂꯩꯔꯝꯃꯅꯤꯅ ꯁꯣꯝꯗ ꯍꯦꯛꯇ ꯂꯥꯛꯑꯕ꯫ ꯇꯥꯎꯃꯩ ꯑꯋꯥꯕꯗꯨ ꯂꯣꯠꯁꯤꯜꯂꯒ ꯑꯩꯁꯦ ꯆꯥꯛ ꯊꯤꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯁꯣꯝꯗ ꯑꯔꯨꯕ ꯀꯦꯁ ꯑꯃꯒꯤ ꯀꯣꯜ ꯂꯥꯛꯁꯤꯟꯗꯅ ꯑꯩꯒꯤ ꯗꯥꯏꯔꯤꯁꯦ ꯁꯤꯗ ꯀꯩꯀꯩ ꯍꯥꯟꯅꯒꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯕ ꯆꯪꯂꯝꯕꯅꯤ꯫ ꯆꯥꯛꯄꯨꯗꯤ ꯕ꯭ꯔꯣꯅ ꯊꯤꯍꯧꯔꯦ꯫ ꯀꯔꯝꯕꯅꯅꯣꯅꯦ? ꯕ꯭ꯔꯣ ꯂꯥꯛꯄ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯗꯣ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯔ ꯀꯀꯥ? ꯆꯥꯅꯕ ꯇꯧꯔꯒꯦ꯫ ꯔꯥꯖꯕꯤꯔ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯏꯆꯤꯡ ꯆꯤꯡꯅꯅ ꯀꯀꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯅ꯫ ꯃꯤꯠꯀꯤ ꯍꯥꯏꯗꯤ ꯀꯞꯄꯤꯔꯣ? ꯑꯩꯕꯣ? ꯀꯞꯇꯦꯗ꯫ ꯀꯩꯒꯤ ꯀꯞꯇꯣꯏꯕ? ꯁꯤꯡ ꯊꯥꯔꯒ ꯏꯟꯁꯥꯡ ꯊꯣꯡꯕꯒꯤ ꯃꯩꯈꯨꯗꯨꯅ ꯃꯤꯠꯄꯨꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦꯀꯣ꯫ ꯔꯥꯖꯕꯤꯔ ꯋꯥꯈꯜꯗꯅ ꯑꯩꯕꯨ ꯉꯁꯥꯏ ꯎꯈꯤꯗꯕ ꯃꯥꯜꯂꯤꯗ, ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯍꯥꯏꯅ ꯃꯪꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯕ ꯑꯣꯏꯗꯣꯏꯔꯥ? ꯇꯥꯎꯃꯩ ꯗꯥꯏꯔꯤꯗꯨ ꯌꯦꯡꯁꯤꯟꯅꯩ꯫ ꯇꯨ ꯁꯤꯒꯤꯁꯤꯅꯤ꯫ ꯕꯦꯔꯥꯅꯤꯗ, ꯍꯧꯖꯤꯛꯀꯥꯟꯁꯦ ꯉꯟꯅ ꯂꯨꯍꯣꯡꯂꯦ ꯐꯔꯛ ꯇꯥꯏ, ꯊꯦꯡꯅ ꯂꯨꯍꯣꯡꯂꯦ ꯐꯔꯛ ꯇꯥꯏ꯫ ꯊꯃꯣꯏ ꯁꯦꯡꯅꯗꯕ ꯌꯥꯎꯔꯛꯑꯗꯤ ꯍꯦꯛꯇ ꯋꯥꯊꯣꯛ ꯑꯣꯏ ꯍꯥꯏꯗꯨꯅꯤ꯫ ꯔꯥꯖꯕꯤꯔꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯣꯛꯀ ꯉꯥꯎꯏꯗ ꯀꯀꯥ, ꯁꯣꯔꯠꯀꯠꯇ ꯏꯕꯅꯤꯅ꯫ ꯅꯧꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯑꯉꯥꯡ ꯑꯃꯅ ꯄꯤꯁꯤꯜꯂꯛꯄ ꯀꯦꯁ ꯑꯣꯏꯗꯣꯏꯅꯤ꯫ ꯊꯕꯛꯇꯨ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯥꯔꯁꯤꯔꯣ ꯀꯀꯥ? ꯌꯥꯅꯤꯗ, ꯋꯥꯔꯤ ꯂꯣꯏꯔꯦ꯫ ꯀꯦꯁꯀꯤ ꯋꯥꯗꯤ ꯑꯥꯗ ꯊꯕꯛ ꯃꯐꯝꯗ ꯐꯖꯅ ꯁꯥꯔꯒꯦ꯫ ꯉꯥꯏꯈꯣꯅꯦ, ꯁꯤꯗ ꯐꯝꯃꯨ, ꯑꯩ ꯋꯥ ꯈꯔ ꯍꯪꯒꯦ꯫ ꯔꯥꯖꯕꯤꯔ ꯏꯀꯣꯏ ꯀꯣꯏꯗꯅ ꯆꯤꯌꯔ ꯂꯩꯔꯤꯗꯨꯗ ꯐꯝꯊꯩ꯫ ꯍꯪꯉꯨ ꯀꯀꯥ꯫ ꯊꯪꯅꯕꯩ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯅꯪꯁꯤ ꯄꯥꯝꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯐꯥꯎꯕ ꯎꯠꯇꯕ꯭ꯔꯥ? ꯀꯀꯥ, ꯄꯥꯝꯕꯁꯨ ꯎꯠꯇꯦ, ꯄꯥꯝꯗꯕꯁꯨ ꯎꯠꯇꯦ꯫ ꯍꯣꯏ, ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯦꯟꯇꯤꯟꯗꯕꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯒꯨꯝꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨ ꯅꯪꯅ ꯇꯥꯕꯤꯗꯦ, ꯑꯗꯨꯝ ꯎꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯥꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯑꯗꯨꯃꯛꯅꯤ꯫ ꯁꯥꯎꯅꯗꯕꯤ, ꯐꯤꯡꯒꯠꯅꯗꯕꯤ, ꯐꯖꯅ ꯋꯥꯔꯤ ꯂꯩꯈꯥꯏ ꯇꯥꯕ ꯑꯃꯗꯤ ꯁꯥꯟꯅꯊꯣꯛꯄꯅ ꯐꯒꯅꯤ꯫ ꯀꯩꯁꯨ ꯅꯠꯇ꯭ꯔꯁꯨ ꯅꯪꯅ ꯃꯥꯕꯨ ꯃꯦꯟꯇꯦꯜꯂꯤ ꯍꯔꯥꯁꯃꯦꯟ ꯄꯤ ꯍꯥꯏꯅ ꯀꯣꯔꯠꯇ ꯆꯦ ꯊꯥꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯀꯀꯥ, ꯑꯩꯗꯤ ꯃꯃꯥꯡꯗ ꯁꯤꯕꯤꯗꯧꯅꯤ꯫ ꯅꯪꯒ ꯅꯈꯣꯏ ꯏꯃꯨꯡꯒ ꯈꯛꯇꯅꯤ ꯃꯥꯡꯖꯗꯣꯏꯗꯣ, ꯑꯗꯨꯝꯕ ꯋꯥꯈꯜ ꯈꯟꯕꯗꯤ ꯌꯥꯗꯦꯅꯦ꯫ ꯀꯔꯤꯕꯨ ꯄꯜꯂꯒ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ, ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕꯁꯤ꯫ ꯀꯨꯏꯅ ꯇꯥꯟꯅꯔꯛꯄꯩ ꯃꯍꯩꯁꯨ ꯐꯪꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯃꯇꯝ ꯂꯩꯔꯤꯉꯩ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯍꯧ꯫ ꯇꯁꯦꯡꯅ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯃꯥꯏ ꯂꯩꯈꯤꯕꯗꯨꯅ ꯋꯥꯐꯝ ꯑꯃꯅꯤ꯫ ꯌꯥꯗꯧꯕꯩ ꯃꯃꯤ ꯎꯔꯗꯤ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯎꯠꯂꯨ꯫ ꯑꯁꯤꯕꯨꯗꯤ ꯊꯥꯏꯅꯗꯩ ꯈꯪꯕꯅꯤ꯫ ꯄꯨꯟꯁꯤꯁꯤ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯕ ꯉꯥꯛꯇ ꯑꯣꯏꯗꯕꯅꯤꯀꯣ꯫ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯅꯤꯁꯨꯕ ꯇꯥꯟꯖꯥ ꯄꯤꯕꯅꯤ, ꯃꯗꯨ ꯃꯥꯡꯍꯟꯒꯅꯨ꯫ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕꯩ ꯇꯥꯟꯖꯥ ꯐꯥꯎ ꯐꯪꯗ꯭ꯔꯤꯕ ꯃꯥꯜꯂꯤꯗ꯫ ꯅꯪꯕꯨ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯃꯇꯝꯗꯒꯤ ꯇꯥꯟꯅꯔꯛꯑꯦ ꯍꯥꯏꯗꯥꯏꯅꯦ? ꯍꯣꯏ ꯆꯨꯝꯃꯤ, ꯑꯗꯨꯅ ꯇꯥꯟꯖꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯑꯅꯤꯁꯨꯕꯁꯤꯗꯤ ꯃꯥꯡꯍꯜꯂꯅꯨ꯫ ꯍꯣꯏ ꯀꯀꯥ, ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯅ ꯅꯍꯥ ꯑꯣꯏꯔꯛꯏ꯫ ꯇꯥꯟꯖꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯅꯠꯇꯦ, ꯑꯅꯤꯗ ꯅꯠꯇꯦ, ꯀꯌꯥꯔꯛ ꯐꯪꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯏꯊꯣꯛꯄꯅ ꯑꯣꯏꯗꯣꯏꯔꯥ, ꯂꯥꯏꯕꯛꯇ ꯇꯝꯗꯕꯅ ꯑꯣꯏꯗꯣꯏꯔꯥ? ꯂꯩꯃꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯈꯤꯗꯦ꯫ ꯔꯥꯖꯕꯤꯔ ꯁꯣꯟꯊꯥꯡꯅꯅ ꯀꯀꯥ ꯂꯩꯃ ꯀꯧꯕ꯭ꯔꯣ? ꯃꯃꯤꯡꯁꯦ ꯄꯜꯂꯣꯏꯒꯦ ꯈꯜꯂꯒ ꯑꯃꯨꯛ ꯄꯟꯈ꯭ꯔꯦꯅꯦ꯫ ꯍꯣꯏ ꯀꯧꯏ꯫ ꯅꯪꯕꯨ ꯂꯩꯃ ꯀꯧꯕ ꯈꯪꯕ ꯂꯩꯕ꯭ꯔꯣ? ꯑꯩꯅ ꯈꯪꯕ ꯑꯝꯇ ꯂꯩꯇꯦꯗ꯫ ꯑꯗꯣ ꯌꯥꯔꯗꯤ ꯋꯥꯔꯤꯗꯨ ꯂꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯀꯀꯥ? ꯉꯁꯤ ꯅꯨꯃꯤꯠꯁꯤꯃ ꯂꯤꯔꯁꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ꯫ ꯃꯇꯥꯡ ꯆꯥꯕ ꯈꯨꯗꯤꯡ ꯑꯩ ꯁꯣꯏꯗꯅ ꯂꯤꯒꯦ꯫ ꯔꯥꯖꯕꯤꯔ ꯀꯤꯔꯞꯅ ꯑꯗꯣ ꯋꯥ ꯑꯝꯇꯪꯒ ꯀꯀꯥ꯫ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ꯫ ꯀꯀꯥꯒꯤ ꯃꯔꯨꯞ ꯂꯥꯞꯅꯈ꯭ꯔꯤꯗꯣ ꯏꯟꯗꯣꯝꯆꯥ ꯑꯣꯏꯗꯧꯔꯤꯕꯤ ꯃꯥꯒꯤ ꯃꯇꯥꯡ ꯑꯣꯏꯗꯣꯏꯔꯥ? ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ, ꯌꯥꯝ ꯈꯪꯅꯤꯡꯉꯤ, ꯑꯗꯨꯅꯅꯤ꯫ ꯇꯥꯎꯃꯩ ꯃꯉꯛꯇꯨ ꯅꯣꯝꯂꯒ ꯋꯥꯔꯤꯁꯤ ꯌꯥꯝ ꯂꯤꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯁꯣꯏꯗꯅ ꯂꯤꯒꯦ꯫ ꯏꯟꯗꯣꯝꯆꯥꯗꯣ ꯐꯪꯍꯧꯗ꯭ꯔꯁꯨ ꯀꯀꯥ, ꯑꯃ ꯀꯀꯥ ꯏꯃꯥꯟꯅꯕꯗꯨꯗꯤ ꯇꯤꯟꯅꯕꯗ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯋꯥꯉꯥꯡ ꯃꯥꯜꯂꯛꯇꯧꯔꯦꯀꯣ꯫
ꯕꯣꯕꯣꯛꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯄꯗ ꯀꯀꯥꯒꯤ ꯁꯛꯐꯝ ꯇꯞ ꯇꯞꯅ ꯑꯣꯟꯈꯤꯕꯗꯣ ꯑꯩ ꯎꯍꯧꯏ꯫ ꯄꯥꯎ ꯐꯥꯎꯅꯕ ꯑꯗꯨꯝ ꯐꯪꯈꯤꯗꯕ ꯑꯣꯏꯔꯗꯤ ꯂꯩꯐꯝ ꯆꯞ ꯆꯥꯕꯤ ꯍꯥꯏꯌꯨ, ꯑꯩ ꯁꯣꯏꯗꯅ ꯊꯤꯒꯠꯂꯛꯀꯦ, ꯀꯩꯗꯧꯔꯤ ꯍꯥꯏꯕ ꯈꯪꯗꯣꯔꯛꯀꯦ꯫ ꯍꯥꯏ, ꯅꯪꯅ ꯊꯤꯗ꯭ꯔꯁꯨ ꯌꯥꯅꯤ, ꯃꯅꯤꯄꯨꯔꯁꯤꯗ ꯃꯥꯁꯨ ꯃꯔꯨꯑꯣꯏꯕ VIPꯁꯤꯡꯒꯤ ꯃꯔꯛꯇ ꯆꯜꯂꯤꯕꯅꯤ꯫ ꯃꯥ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ, ꯀꯃꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕ ꯃꯁꯥꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯈꯪꯕ ꯉꯝꯃꯤ, ꯄꯥꯎ ꯆꯦꯗ ꯇꯠꯇꯅ ꯎꯏ꯫ ꯔꯥꯖꯕꯤꯔ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ, ꯄꯥꯎꯗꯝ ꯐ꯭ꯔꯤ ꯄ꯭ꯔꯦꯁꯀꯤ ꯏꯗꯤꯇꯔꯗꯨ ꯑꯣꯏꯗꯣꯏꯔꯣ? ꯅꯠꯇꯦꯗ, ꯑꯗꯨꯝꯕ ꯑꯝꯇ ꯑꯣꯏꯗꯦ꯫ ꯀꯀꯥꯒꯤ ꯃꯔꯝꯗꯁꯨ ꯃꯥꯅ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤꯀꯣ? ꯑꯩꯅ ꯃꯥꯒꯤ ꯈꯪꯕꯒꯨꯝ ꯃꯥꯅꯁꯨ ꯑꯩꯒꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯑꯩꯒꯤ ꯃꯔꯨꯞꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯅ ꯏꯜꯍꯧꯗꯦ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅꯤ ꯂꯥꯞꯅꯈꯤꯕꯅꯤ꯫ ꯑꯩ ꯁꯣꯏꯗꯅ ꯀꯀꯥꯒꯤ ꯃꯔꯨꯞꯇꯨꯒ ꯄꯥꯎ ꯐꯥꯎꯅꯍꯟꯒꯦ꯫ ꯍꯥꯡꯗꯣꯛꯂꯔꯣꯏ ꯈꯟꯅ ꯈꯨꯝꯈ꯭ꯔꯕ ꯂꯃꯥꯏꯅꯤ꯫ ꯃꯥꯒ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯝꯗ ꯑꯩ ꯍꯧꯈꯤꯕ ꯃꯌꯥꯝ ꯅꯤꯡꯁꯤꯡꯗꯨꯅ ꯏꯁꯥꯁꯦ ꯂꯩꯅꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯏꯃꯥꯒꯤꯗꯃꯛ ꯑꯩ ꯋꯥꯈꯜ ꯊꯧꯅꯥ ꯃꯌꯦꯡ ꯇꯥꯗꯅ ꯍꯤꯡꯅꯤꯡꯂꯤ꯫ ꯍꯣꯏ ꯀꯀꯥ, ꯑꯩꯒꯤ ꯋꯥꯗꯤꯅꯦ, ꯅꯪꯁꯨ ꯃꯈꯥꯒꯤ ꯑꯉꯥꯡꯁꯤ ꯌꯥꯁꯤꯟꯅꯗꯨꯅ ꯊꯨꯡꯅꯕ ꯑꯣꯏꯌꯨ, ꯃꯗꯨꯅ ꯑꯩꯒꯤ ꯂꯩꯔꯝꯕ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡ ꯀꯣꯛꯄ ꯑꯣꯏꯒꯦꯀꯣ꯫ ꯃꯥꯅꯕꯨ ꯌꯥꯕꯤꯔꯕ ꯀꯀꯥ, ꯑꯩ ꯃꯊꯪ ꯃꯄꯣꯛ ꯂꯩ ꯂꯩꯇꯦ ꯈꯪꯗꯦ, ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯗꯤ ꯃꯥ ꯈꯛꯇꯒꯤ ꯑꯗꯨꯝ ꯑꯣꯏꯒꯅꯤ, ꯃꯥꯁꯨ ꯑꯩ ꯈꯛꯇꯒꯤ ꯑꯗꯨꯝ ꯑꯣꯏꯍꯟꯒꯅꯤ꯫